Nongshadem Oibamar Oibapau Karab de Tujari. Sangai Festival Agdopaki Thorum the President Mormut Laglaroi, Marankuno de Sariba Sangai Ethnic Park Hayek Seminister Sangaragane. COVID pandemic na maram uraga sahi ani lebruba matung da pangthoka doriba Sangai Festival gi taragamatoi supa edition lebagasiki President Draupadi Murmu na haudokani aina torumba du cancel tawre magi mahutta Union Minister for Tourism Culture and Development of Northeast Region of India Zigisan Redina oina Sangai Festival asi haudoklagane Festival sagi main venue oriba Bishnapur district ki Morang khunuk da sariba Sangai Ethnic Park tha asigi taragama Minister N Birena Sangaragane Manipur Sarkar ki Tourism Department sin dana nimit tarani chomna pangthoka doriba Manipur Sangai Festival asi hanadi tha asigi kungama thoigi Nami jungba pung taragani thoi makai tabu matamda lebagasigi President Draupadi Murmu na haudokna da thaurang torambane adaba President ki tonganba engagement sing laikibada festival si agdopagi thoramda sarugya pa laglaroi magi mahutta Union Minister for Tourism Culture and Development of Northeast Region of India Zigisan Redina festival si agdoklagane festival si agdopagi thoramda se Minister N Birhet Minister Emile Kiana sarugya pagi madakda mapan state ki lagpa sangnaraba mioi kya amaso sarugya ra payai Manipur Sangai Festival agdopagi thoramasi Moirang khunau te leiriba Sangai Ethnic Park asi yauna hapta kangjebong Komalampak amasung ibudok masing polo stage leiriba mafum asda mapung oina pangthokani Thasigi kunga mathoidagi kuntra phobot numit tarani chumna pangthoka daba Manipur Sangai Festival gi taraga mathoi supa edition nasida Laibagasida leiriba US France Myanmar Thailand amasung Brunei ki consulate sing sarugya ga dori Laibagasigi mamung leiriba Bollywood actress Nardata Lara Datta Nargis Phakre Bollywood actress amasu oriba former Miss Universe Susmita Sen amadi Indian Federation of Culinary Association IFCA ki President Manjit Singh Hasu Sangai Festival asida sarugya balakani Festival asida Mixed Martial Arts India Mumbai ki Goodwill Bas ki ban ambassador amboriba Sonil Sethi su sarugya balakani aina hanadi thawang torambani adoba mahaki wanadi khongsala do cancel tawgre Festival asida lebakasi ga yumthangnari Bangladesh Thailand amasung Myanmar ki dance amasung culture and tradition su laktuna sarugya gani West Bengal ki Dance and Culture and Tradition yauna Ministry of Information and Broadcasting ki artist kya maso sarugya balakani Sikkim ki ICCR ki artist hinsu festival asida laktuna culture and dance amasung ballet dance na singbo lagani Brunei ki artist kya amaso festival asida laktuna sarugya aduna ballet dance amasung culture and dance kya ulagani hari Panbiya abadi Sangai Panbiya abadi Festival of Oneness Haiva Tim da pangthoka doriba Manipur Sangai Festival asi tongan ba mafam tarahum doi da pangthoka dabani Festival asigi damakta se Minister N Birena taramanga da Imphal ki Kanglagi Gate Curtain Rising ki tharom pangthokrabani School ki class hobagi matam ayuk pung bapanda theng thakre Manipur da leiriba lengha ki amadi lanai ki school khudima class tobaki matam asi ayuk pung nifan dagi haunadaba hauki pa Mars kontraga madoida State Cabinet na warip laukiba du ningthamta ki hingla class hobagi matam ayuk pung mapanda theng tanaba khangré Manipur lengha ki Directorate of Education is ki Director El Nandakumara thadorakpa cherola manahai Thasi ki kunga mathoidagi hauraga lagliba kumja lisingani kulhumdoi January kul kontraga mathoi phawwa asi ki wena state aste leiriba Lengha ki amadi lanai ki mailoi sang punabaki school ki class hobagi matam asi ayuk pung mapandagi oina hauragani loinana class toibaki matamdi hanadagi pung amazon thagani masi ningthamthana maram oitana pikliba mailoi sina nganna school kanana bhona pada thengnariba khudong sadaba singasi yenglaga semdokpani Banbajabadi augiba Mars kontraga mathoida state cabinet na warip lautana Manipur gi lengha ki makhada leipa office sing amasung lengha ki amadi lanai gi school sing kabagi semdokiba madam April amadagi sanaba haunana balengak na khangan kebani Manipur lengha ki Directorate of Education is ki Director El Nandakumar na thadorba cherola dugi matungina state government ki General Administrative Department na tha asigi kunga darukda thokiba notification amagi matungina April amadagi mailoi sing hangbagi anobu matamasi chanaba hauna balep kibani Maramasna Manipur da leiriba lanai amadi government school punaba ayuk pung nipan dagi class hawan kibani anoba kanglona dugi matungina pre-primary school singi wena ayuk pung nipan dagi pung tara phawwa primary class 1 dagi na 5 phawwa ayuk pung nipan dagi na ijungba amatung pung tara gani thoi makai phawwa upper primary class 6 dagi 8 kina ayuk pung nipan dagi
पुंग अमग मिनट तारा मंगा फावबा मसुंग सेकेंडरी अमसुंग आर सेकेंडरी क्लास 9 दगी 12 फावबगिना अय पुंग निफान दगी नुंथिल पुंग अनि मिनट तारा मंगा फावबा क्लास तौगदबनी अनसु अनोपा खंगलोन अदुदा पनखेबनी लंगोंदा लायोंग खंगदबा लाइनाना ओक निफुरोम सिरे लायोंग खंगदबा लाइना अमद मरम ओइदना लंगोलगी सीजा हॉस्टल की भौकनबदा लेबा लांथोम सिंग विलेजदा ओक निफुरोम हौगिबना मिट तारारी असिदा सेखरारी कुलसी के चेयरमैन आइस आलेंग तंगुना लोइब ओक्तरो गिडियोन काइसिंगना ओकुन गनिफान लोइबगी मनुंगदा ओकुन गतरेट मसुंग रोसनी मिंगसेन लोइबा रोसनी निंगसेन लोइबा मंगा लायोंग खंगदबा लाइना असना नादुना सीखरे अना खुंजा सिंगना पाउसे असिदा वाखलगले हिरम मसिगी मतंगदा खुल असदगी गिडियोन काइसिंगना हाई ओकेबटा मिटखानी की ममांगदगी लायोंग खंगदबा लाइना अमा सांदोरक्तना खुल गी निंगथौगी लोइजबा ओक्तरो कमदी माक मसामकी फाम लोइबा मपुक मरै फारबा कुनगनिफान अमसुंग रोसनी निंगसेन कौबे मियोय अमना लोइबा मंगारोम जौना पुन्ना ओकनिफुरोम असी सिगिबने असिबा ओक्सिंग असी कुलगी मफम चाबा अमदा पुमजनग्रे हौजे हौजिकसु ओके अमरोम लायोंग असिना नादुना लैरे कुलसिदा ओक्सिंग पाक्तंगना सिरकबा असदगी वेटरिनरी डिपार्टमेंट दा वकतुना था असिगी तरागा मरिदा डिपार्टमेंट असिगी म्यूजिक लाक्तुना यंगसिलमले अदु भाउजे फावबा थबक अमदा पाइखत पिरकपा लैत्रे लोइना ओक्सिंग असिदा नारिबा लैना अदुसु करिनो हाइबा सबसाना खंगबा नमद्रे असुमना लैना असनि खंगखंगौतुना सादोरक्तुना ओकेया सिरकपा असना सिनफम मसिदा संदा लंबी ओइजरिबा खुंजासिंगददी असोबा साइथेंग मायोंगनरे मरम मसना हिरम मसिदा लेखांग अकनबा अमियंग संगपिदुना लौकटफम थोकपा थबकसिंग लौकटबियो लोइना ओक लोइजरिबसिंगदा फंगबा यापा मतेंग फंगनबिबदा नतना लैना असि लक्सिननबा खुदकता थबक लौकटबियो थबक हौबियो हाइरे फेमिना मिस इंडिया की पार्टनरशिप एग्रीमेंट कोडेक पिनखरे मणिपुर अहेंब थागबदा मियामदा सक्ताक ननबगी खुदोंग चाबा पिरगनि चीफ मिनिस्टर इंडिया की अवंग नोंपोक स्टेट की मनुंगदा मणिपुरदा याना नापांगथोकदौरिबा फेमिना मिस इंडिया 2023 की पार्टनरशिप एग्रीमेंट मणिपुर लेंगाक अमसुंग थौरमसिबो सिनगदौरिबा टाइम्स ऑफ इंडिया ग्रुप अनि की मरक्ता याना सेरोल कोडेक पिनखरे थौरमसिना मणिपुर बो अहेंब थागमदा अतोपलमगे मियामदा सक्तांग ननबगी खुदोंग चाबा पीबक लोइना लमदम मसिगी सेक्युरिटी की फिबम फगलकवा अमसुंग इन्वेस्टमेंट की खुदोंग चाबा लैरिबसिंग अदो अतोप स्टेटसिंग अमसुंग मालेमगी मफम क्यादगी लाकपा मियोइसिंगदा खंगनबदा मतेंग ओइरगनि हाने चीफ मिनिस्टर नोंथोम बेरेना फोंदोखरे चीफ मिनिस्टर सेक्रेटेरिएट की दारवा हॉल पांगथोकिबा एमओयू खुदेक पीबगी थौरमदुदा चीफ मिनिस्टर नोंथोम बेरेन हाई लाकलिबा कुमजा लिसिंग अनि कुलुमदोगी एप्रिल थादा पांगथोकदौरिबा यांगैगा मपन सुबा फेमिना मिस इंडिया 2023 की ग्रांड फिनाले मणिपुर पांगथोकनरबा थौरंग तौरिबासी नोंगाइबा फावे थौरमसी पांगथोकपगी मपुंग ओइबा पांडमदि इंडिया की कल्चर अमदि मफुंग फाना सरुक याबा ngमननबा लोइना मणिपुर की नहासिंग इंडिया की हाइसिंगबा कया अदुगी नोट पिननबा अमसुंग मतिक मय हेंगतननबा होनबने थौरमसी पांगथोकपन मणिपुर की साउथोसिना ओइ इना कुलबा कल्चर की मसाकसिंग अदु उथोकनबा खुदोंग चाबा फंगलगने मणिपुर टूरिस्ट लापगी चांग असी कोविड लाइसत मतुंगदगी तमना तमना हेंगलगली लाइसत लाक्ट्रिंगै की ममांगदा लमदमसिदा लाकलंबा लमकोइबसिंग खोंगोल अदु यामना तुना मणिपुर लाखनबा ngमलगनि हाइके नवेंबर 19 हौरगा 30 फावबा पांगथोकदरबा मणिपुर संगाई फेस्टिवल ना स्टेट असिदा टूरिज्म बिजनेस असी अमुखना हांगदोकपग लोइनना हानगी फिफम अदुदा हंजिननबा ngमगनि हाइके मानहाई प्राइम मिनिस्टर नरेंद्र मोदी ने लेबाक असिगी मियामबो अवंग नोंपोक स्टेटसिंगदा सनबा खंगनखिबग लोइनना हौगिबा सही खरा असिदा टॉप स्टेटसिंगदगी लाकवा लम कोइबा क्यागी पुंगनिंग सिंगसिनगी मणिपुर सखंगलबा फुरु कुंथ्रा का मरिना पुन्ना खुंदा दोन स्टेट अमा ओइबगा लोइनना नाट फिजिट चकचा अमसुंग खुसा आइबगी तोंगान तोंगानबा मसक लैजरिबने मणिपुर की फजरबा मफुम कया असिना लम कोइबा सिंगी पुंगनिंग सिंगसिनफम ओहेनबा ngमगदोरिबने नकलमरोमदा सेंटरदगी सेंटंग लौथबा यानरबा होनबा थौसिलनी प्रिभाग थासी की तरह दरुगद लेंगा की होम डिपार्टमेंट सिंधुना अहब मणिपुर राइफल की पांकेट होल्ड पांगथोकिबा होम कमिंग सेरेमोनी की थारोमदु सेंटर सेंटंग लौथब यानब होनब थौसिलनी एंड पीपल्स रिवोल्यूशनरी पार्टी ऑफ कांगलेपाक प्रीपाक मराल सिरगली लोन थिंग्रब लालौलोप असि डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा की पब्लिसिटी ऑफिसर मंगल खुमन थादोरप सेरोल मन हाय होम कमिंग सेरेमोनी अदुद तोंगन तोंगनबा लालौलोप अंगागी केडर कुंथ्रागा मथोय लेंगा दोखुलाई थदोतुना संजरकले हाइबा अदुद यावकिबा प्रीपाके लानमी संगलुप रेड आर्मी की केडर तरुगदु प्रीपाक अमसुंग मसिगी लानमी संगलुप रेड आर्मी का करिगुंबा हिरम अमदद मरी लेनादे होम कमिंग सेरेमोनी अदुगी लुजदब थौंग अमना प्रीपाक बीसी हाइब अम थोंजिंदुना प्रीपाक मनुंगद मसेट मकाई लैबा ओइना मियामदा लानो हुननब होनाकिबा दुने सुंगलै लेतब पार्टी अम सेमजन साजिलगा हापचिलकपा असिना सुपांग थोकिबा होम कमिंग सेरेमोनी अदो सेमजन साजिनबने हाइबजे मसाना दुम ताकजरे प्रीपाक बीसी हाइब अम लैते आबसे थेंखांग क्यारकता लेबाक मियामदा सेंगदोक्तुना लाख्रबने
Maramaduna lenga ki Home Ministry na hariba tawng asi makhatana chatadana section warol asi thamli hairi bangthokiba toramadu manifo lenga na semjin sajinduna ningtam jawol asibo masak thian na ba amade miyam da lana uhonna ba hona ba anem pathaki aran ba propaganda ne BJP lenga lakpadagi maru oina kanglaiwa ta ingta banjilakle ana lenga ki makok na phongdokibo wapamadu manai na mapuning bagi wangang ni haina lubasina lawi mafuna sana na ba masong lenga ki kusabi kharap manaraga surrender drama tawduna Home Ministry tagi sendang lau tapi yana na ba amadi ningtam jawlo sing yawol ihaw tawning dre ana lebak miyam da lana uhonna na ba sinbat namtha ki surrender drama makhal amakhang ni ana maral siri Zeroles na makhata na hai center gi BJP lenga na kanglai cha singbo Indian nice tawna na ba hona bada lenga makok yaw na lamdam basigi du sing ba saba khara na mapogi ya thangin bada chamjaraba ilaisa sing di ko kangau na re Sahi kaya lisang sitna mangki ba imale ba kining tamba anjina na ba pripangna sok ta balai tan ningtam jawol lan theng sa tariba asibole ka namyam dalan wana na ba wana re samjan sajen ba paudam singna conflict situation lebalam da masida loilam lenghak asina ningtam jawol asiba reformation ama purak na bagira nadagada revolution ama purak na vara abasi miyam da samam na pa pokale political ideology ama ki revolution bo reformation oina launa ra pagi maunda propaganda tawri basi yamna ngning hai oi lenga ki makok na lamdam hasigi miyam balana lamjing na pa masong ningtam jawol iyaw asibana thaiduna puna na ba hona riba thawong sing kaidong nung dap mai pak pangamloi amasong batubo chap chana thengna na ba pripa ka masong masigi lanbi sanglop red army na matam pambada sem sado na lai aire ising bangdaba ar fangdabagi awamara maragda ukiba pausing mai thadok lamba sing cherak piu saikhom thaba Ising bangdabagi amadi ar fangdabagi awafam marakta kan hona duna uzakiba lawfam mai charam daida ahing amada mai na tumna thadok piramba si thamoi sokna nongaite sana fobot tawroi da thabaga si tawriba music thidok biduna action lawkhat piu aina saigom thavana manifok lenga ki poning singselali taban rese ki manung chanba khanga bok to leiba angom lokon da law sangam amarom ki oigadaba khawraga thamba fawol sing haukiba lepa pokpa amadi yum sagai sanamit ki lonaba ahing da sagang da basing na mai na tumna thadok piramle Lafamasi khangabo makha lekai dagi saikhom etomsa apokwa laikidaba es gaurachandrana lauksan lauraga ubani hairi mafamasi ngasi pangthoki papawgi mifam amada es ibo etomsa gi loinabi thaba na phongdorpada makhoi habida karisu leite tumba machet chaba machet yamna wana wana dona lafamasi lausan hoina ubani ado baganang nungthin phawom khona na bachat pada udolaga lerambani miyobagi minungsi machet amata leitana ahing amata maina tumna thadok pirambasi Yamna pende manifu lenga ki chief minister amadi mari leina basina miyang changbiduna mara leibasing phabiyu haipo wafam thamlak ke thawang asibu yamna penda ba phongdok loduna khangabok jila parishad gi ex member KS Raj Mohanna kunna sida handak phawoi mai thaba amadi phawom mai thaba gi thawang ama chatharakle masi yamna nungaite lawmisna sahi ama ising yumda phukalam daida mai thadokna mahan biduna yamna wana hona jaralaga yumda phukalam daida mai thadokna mahan bibasi sanga na chatkada bathabangni asingamba thawang asi makhata na tawbigano miyoiwa aikhoi chakhawgi masa koiripa phawbo mai thaduna mahan baibasi tawbigano aiba wafamsu rasmona thamlakhi mairoi amabo faraga launarabo honaramba nufi angang leiraba amakona sahi taret phadok bigre Haukiba lisingani taraga mapangi February mapanda Imphal West ki manung chana leiba kaithel lamadagi class 11 khakta tambi sahi taraga darulom ki mairoi nupi masa amabo Maithem tawraga faduna senhafadagi asan bayum amada namit taraga humdoini anjan saksul asul chatharamba matu masa leirava Miyoyama serap leibo first day special court number 1 na maralgi matungina sahi taret jelda bandiyo na thamnanava ngasi rai takre Jelda dhamna na palautu kraba matu masa lairaba miyoya dudi kaisam thong hodam lairak tagi posangbam Johnson sahikun gataruk apok posangbam Berendra Elias Berendroni tautu gasi ki matang da victim oiribi nubi masa asigi apokpa mapana wangkoi police station da complain malan khatki complain aduki matungin haukiba English ngani taraga mapangi February mapangi ayupung tara adwai da mahaki masarafi Asina kaithilda pot lairingaida Johnson na faduna phokraga sexual assault chathagibani aina charge tawge police na kwesa sibo faduna phangpong chathagi wangpong aduga mari leina police na court na case asigi charge sheet file lan khatki file adudagi serap ta leibo first track special court number 1 salam imosa gida case asigi special trial chadaragi special trial aduga mari leina tongan ba prosecution witness taragi Statement sing code the fee statement sing aduki manungda prosecution witness number 2 oirivi victim aduna court na thamla kiba over from the
इंग्लिशिंग अनि तारागा तरुकता victim asigi legai thabal songkhamda Johnson laktuna thabal songmenage masigi matung Johnson na victim asigi nongsi mari lainaraki इंग्लिशिंग अनि तारागा निफान की December की अरोइबा सेउलदा 21 asigi loinabida victim asigi Mamanavi amagi meunda laktuna 21 asi Navi amadi masanofi ama laire hana phongthoklamke Thangnaba namit ani ki matungda victim asiga Johnson ka unaki victim asina 21 da nufi angang laire haiba amangchungna takthoktriba karigino hana phongdokhi Masigi matung Englishing ani taraga mapangi February mafanda victim asiba lauragani aiduna senapatigi bus ta tongduna foge Naminatuda senapati da leiriba Range Rover Hotel da makoyani leminake Naminini ki matungda maramgi Kavinam village ki asan bayum amada sahiyadugi February kungani thoi forward leiduna sexual assault sadage Naminatuda mahaki mafo amasung police laktuna victim asiba bayum da purakhi aige Case asigi prosecution witness number 8 wediba maram gi asan ba yum ki yumbusu court statement piki loinana case asigi exhibit document tadaga mafan material object tari na singba court examination chathagi case asigi mari loinana first take special court number 1 equisasi tha asigi taraga mari da box ki under section 4 the conviction phangle haina lak thoki conviction adugi sentence hearing court asimakta da chadhabada equis ki counsel na rakibadi equisasi Nufi amati masa ani laiduna imongi vara pori maramaduna bandi gi matam tension binaba amadi fan gi sanpam yamna thidanaba haijarake Nakalani maki submission sing court na taraba matong equis sasina jail da lairakhiba asi sahi amaga tha marirom sogre mara leiraba thabak sing chatharba gi damak sahi mangaga thani fan haibadi lakadoriba Englishing ani kunga mari July taraga tadet phoba jail da bandi wana thamnarba court na law thoke Atok mara leiraba thabak chatharba gi damak lupali sing taragi fine haibadi Ekosasina bandigi iripa matamasi phawbagi manungda thidragadi mamangda pihiba bandigi matamdagi tha ahum amaga amuk sangthanaba kona khangange victim asibo state government gi victim compensation fund gi makha dalufa lakh amaga makhai senpham laigangna victim asida pinadaba khangan khibani haire lokap ta thamnanaba purakhiba miyoi magana santri tariba BDF amatamthina fogre ariman lauthagre Haukiba tang taraga mangagi namidang pung taraga mathoi makharum tabada Rims gi gate sanai yunaitun lairambadagi lampen police na faraga lokap ta thamnanaba purakhiba bir magana lokap aduda duty tariba BDF person amatam thina fogre makhoi banga sangduna BDF person adubo police station campus aduda overpower tawduna makhoi bo lokap ta thamlabadi afaba fal phangloi ana kian khangan bagi thawong kya cha thakre thawdogaduda police station aduda Lairiba police person sing na bioi manga adu overpower tawduna lokapta namsilam badagi garang Magistrate Impal West puthoklaba matung aing tang taragani fan phawa police custody rimal lauthagre lokapta duty tariba video person ama forobagi damakta police rimal lauthagre basinga dude ningom thongjau kitna pungdagi maimom leba sahikun gamari apok panando Laigai simakdagi maibam merjit sahikun gamari apokpa rajen bonin ningom bam sahikun gamanga apokpa bogen tenison chanam sahikun gamathoi apokpa mahendro amasuk ningom bam samananda sahikun ganithoi apokpa laikhitraba ogenro kawi Pawasina makhatan haribana hoki patang taraga mangagi nabidang pung taraga mathoi makharum tabada Rims gi get mamangda miyoi manga asina atopa nofi aniga loinana sanai yunairaga lerambadagi Lampen police ki team amana fagat ki ado nupi ani atudi mafam aduda thadoklamke makhoi banga adupuna lampen police station ki lokapta thamna ba furaga lakhi loinana police station adugi night duty officer na mi manga adu lokapta thamna ba nabida duda duty da ki ba BDF person aurem tong laisram direct dagi sagol sem rajesh sahi kuntraga mathoi apokpa manish nada sinaramke makok tangba police officer na sinaram bagi matungina BDF person sagol sem rajesh na makhoi manga adu lokapta Thamna ba hona bada makhoi manga sangduna BDF person hado khofang na thaba inba yauna fu chai ge loina na police station campus adu da BDF person hado overpower tawduna karigumba makhoi ba phaba pun batawrabadi afaba phal phangloi hana ki han kan bagi thawung sa thage thawung adu da kudakta police station adu da duty dariba night duty officer adu yauna police persons na makhoi manga adu overpower tawduna lokap ta thamke loina na BDF person adu da fu saiba ki damak da makhoi gi mathakta FR number 246 11 close 2022 LVSU/1
S353/34 IPC banduna Makadaben bas degistan gidmakta tha asigi taraga darukda duty magistrate Impal West puthok laga hayang tang taraga nipan pawwa police custody rimana du lau thakibani hairi Makadarakwa atopa bawda kakthalawa kok fangle sradagi DNA ga sanavra yangani Junda fangkiba miki makok ama yauna haksangi saruk sing gi DNA sample sing adu Sradha Walker ka sanavra habadu yangna ba South Delhi police na East Delhi police ta paw fikre Sradha Walker bo me taraga nifanda hatkhiwagi tha amrongi matung sahi asigi jun thada Pandam Nagar gi Trilok Puri area da East Delhi police na kaktalaba kokama amasung khut fangki makoy adu kanagi haksangi saruk sing no habadu police na khangba ngamkide Maram di haksang ki saruk sing adu pomthare police na DNA test ama ki damak ta haksang sing adu thagre forensic report ama thuna mak thongla yai me rauli umang da fangki ba saruk sing adu DNA test ama ki damak ta thagre haksang sing adu Sradha Walker gi oibra habadu lepna na ba hariba mafamani adu da fangki ba haksang mache singki DNA adu manavra yengani haina likhul sing haike likhul sing gi matungina Sradha Walker hariba nufi adu kanung sina banufa amasong equis aftab Punawalana mahaki partner adu halaba amasung haksang adu masel kuntra mga thuna kaktalaba tungda namit taraga ni fani sangna haksang sing adu hundoki ana police na phongdoki Nafan fi ani adu me taraga ni fanda khanagi amasung matuda after na fi adu hajki bani napi gi mapana mi bangki bagi wakada ma thangala kiwa masong kona kidnap case ama thangala kiwa matung seula sida punawala kaubanufa asi phaki bani Nampuda nama sona na bamhairoi singda khangan kiba Karnataka gi school ama lale haijakre Karnataka da leibe school amana school adugi oina pang thokiba cultural event amada school aduda tamliba mairoi singda nama samasung azar launa na bhai kiba gi video ama social media da viral oirakraba matung school aduna miyam da lale haijakre report singi matung ina Karnataka gi Udupi district leiba Mother Teresa Memorial School da pang thokiba Cultural program amada mairoi singbo namfuda namas amadi azal launa da bakhangan kibani madugi video ma bharen orapadagi Hindu organization khrana school adugi mamangda yaning da butuna wakan mi fam khraba matung school management committee na lale haija kiba galoidana azal launa da bakhangan kiba wafam madu khandhau da badagi thokibani anamiya mamangda sengdokre video adu da oza amana mairoi singda azal launa da bakhangan kiba galoidana masina khunai da ingtappa amasung manaba thak purakpa ngamgani ana phongdokbo wafam sing yauri Madu Hindu organization karana akan memungda yaning daba phongdo kibaga loina school singda mairoi kudimangna sak songadavani national anthem amasung national song khaktani sak songadabadi national anthem amasung national song khaktani matung tarakpada asingba thawong sing asi thoktana school management committee na section nanaba apel su tawrakle reba amasung murder case kamari leidana nufa ma fare Samgi sonit voda masagi sahi nifuga mariram suraba nufa amana sahi nauribi nupi masa amabore tawna ba khona kibaga loina Hatong lambagi case kamari ena na nuwa ama police na fare hairi reversing gi matungina laibak thiba thawdogasi auki bale bakpu pun meta thoki bane thawdogasi da chenai haibaki damak faraba mi adugi maming Hazrat Ali Gawi mag Degiar Zuli police station na konba baku mari beles dagine mag faraba matung police na sathagiba owang pongda masana maral jaja kiba kaloina angang adu mahang na hatpani ana phongdorakre mahang na phongdoraki bagi matungina mi leidabagi khotong saba lawrakana phimasa adu hi yom da changduna Tumduna laidibi nupi masa adu rep tawna da bhuwanaki adu nupi masa adu mikap thoroktuna lawba horokpadagi mahak buhat khibani haire Nagasing amatoy na punsin naduna thabak tawdrabadi waroisin purakpa ngamloi se minister Naifiryo Matam sangna loisin ba ngamdana laklaba naga political issue gi waroisin purakna naba honabada Nagasing amatoy na thabak tawminabagi tangai fadaba lei Nagasing amatoy na funsin do thabak tawdrabadi matam sangna sayana tuna laglaba naga political issue gi waroisin purakpa ngamloi ana Nagaland gi se minister Naifiryo na phongdorakli Yermasiga mari na se minister Naifiryo na makadana phongdokibada India government amasung naga political group singa final peace record credit pina basu naga singi waroisin purak pangamloi naga political issue ki waroisin purak na ba huana bada naga kudimbak amatoy na funsin do na thabak taw kadabani naga singi marakta yana daba kya lairiba asina maram oraga ngasi bawa sahi kya naga political issue ki waroisin purak pangamdabani naga mo na soi ki batlan ki ba kudimbak adu kaw thoknaraga amadi amana amabu ngakpi duna punna thabak tawmina bagi matamoire haire Mana makata na phongdo ki bada Nagaland government ki maikei dagi hiramasigi matangda ayenba miyang sataduna thabak dawre Naga gi wena leiribe civil society organization singnasu tongan ba thabak tawbagi mahutta punsinduna thabak tawrabadi
Banglom da sangsin pangamgani nakal anigi marakta jasinaba puraknaba honaba matamda common point amada janaba honagadabani aina pamba khudima phangadabani haina muktuna leirabadi waroisin puraknaba honabada soidana khorau thangani haire abaramda state asida leiriba miyamna upambi thabagi hainabi thamche mausagi kaidarakliba khalasi kannanaba ikoi khudimana honamenase lainga khaktada inthokpa haibasi afaba thabak nate maramaduna ikoi usara amom tawarabasu thasi haire Miyama Maharashtra Secretariat ki Taruk Suba Matholda ki Song Thagre adoba kankre Mumbai da Maharashtra Government ki Headquarters Mantralaya ki Taruk Suba Matholda ki ngasi miyoi amana song thaduna masa matom da sijana bahona khre adoba Secretariat adugi akoibada asingaba khudong thiba singdagi ngak thoknaraba thamliba safety net adu leiba maramdagi miyoi adu kankre ana police na phangdokre ngasi nungtil pung ahum tabada masagi sai ni phugo hum doirom suraba babu mokasi ko bomi aduna secretariat building aduge taruk soba mathon lagi song thagi aduba makha ki hang baba pamadu thungna khaliba il aduda tagi hauki pamatamda asingo manaba thodok singasi thoki bagi madong madu thingna ba akana safety net adu khanki bani babu mokasi ariba mi adu police na net adu dagi rescue daw remasung hostal amada pogre Magaru film amatada asoka pantokide ana police aduna haiki amasong hiramado marine driver police na thizili ana makhata ke hiramado marine drive police na thizili ana makhata ke Nagalam da Ludhiana da heroin kg kun phagre Punjab ki Ludhiana district chathavorit amada miyoi ma fare amasong heroin kg kun hena sis dawre ana ngasi mafam asida narcotics control bureau NCB na phangdokre Heroin dana tanda lupa lak 5.86 ki sel lupa lisingani certified yang ki wegdaba foreign currency nongoi maru ani branded gari kon silver coin kharasu NCB Chandigarh unit na recover tawkre aina agency adugi senior official amana phangdokre aikon heroin kesi kun hanasis dawre ana mapamasida media da wangang pada deputy director general NCB Chandigarh unit na haike Masida siena pamiyo ani su masakhang bangamle amasung makoi bo fana da honari ana mahang na bakhata ke Mikhal pangtho ka dorok ba Gujarat da Prime Minister Modi na pung humbudarani thoida thorom mayam amasaruk ya ga dori Prime Minister Narendra Modi na Assembly Mikhal pangtho ka dorok matam naksilaklaba Gujarat da Jaywal loiba namita Saurashtra dagi auna Surat phawbada togan tongan pa mafam sing da pung humbudarani thoigi manungda yamrabada thorom nifan saruk ya ga dori Prime Minister Modi ki khongsat asigi bapung oiba amdi November kunda maming chatlaba Somnath Temple da chat kadhuriba mahake khongsat asine Somnath Temple Trust adugi chairman adusu mahangna waire Gujarat da thongdaraba tungda November 15 ki nabidang waram da Prime Minister na Balsata mifam amada wangangani Somnath Temple da chatluraba tungda November kunda Saurashtra region ta mahakna mifam mari da wangangani mifam sing adu Berawal Dorarji Amreli amasong Botata pangthong na balep na re panbaja bari haukiba assembly mikal singda Saurashtra gi assembly constituency sing asida BJP da sumna gi sit ama fawa phangba ngamkide BJP na si state mikal sing adu maipa ke adu bamhausana congress da board people lamda masi thugai phangam laktre khongsa da sigi humni super mitta Prime Minister Modi na Surendra Nagar Baros amasung Navsari da rally hom pangthokane Barosari basi auki matam da Congress ki hanagi asoba Losing pa Ahmad Patel ki constituency adune aduga Navsari dagi orakliba BJP state president CR Patel na bormasing yamna hiana Lok Sabha sida sida paituna lake Tanzania ribadi Congress ki Lok Sabha MP Rahul Gandhi su Prime Minister Modi na Navsari da lakadar banabit adumak November 12 da Navsari da laklaba yare Gujarat dagi hawrakiba Prime Minister Modi na bahakna leiringai gi manungda nosup thangpa state asida magi party gi mapanggal hiana kangkhat ananaba state losing basinda asikpa mipamamasu pangthoklaba yai Narendra Modi na state asigi khwadagi matam sangna oraklaba chief minister oikiba loinana BJP na Gujarat ta haukiba sahi kun ka daren government paitu dalaki andaki matang asida Narendra Modi Amit Shah amasung CR Patel gi lusing makada party asina si chamani fu dagi hiana phangna ba miyang thamle Madam sangna dagi state asi BJP gi akan bamafam ama oiragli amasung tare suba tam amagisu government adu semgani ana party asina thajaba thamle Pune Assembly constituency chama kamarfu gani thoi leiba Gujarat ki Assembly mikal December ama amasung mangada tangkak ani da vote thada nagani Himachal Pradesh ki Assembly mikal ki phal lauthok pan bitka samanana December ni panda Gujarat ki su vote masing thigani Bihar police station da alama thauri yalamle Marayama yana kiba matung mafamasida fa kiba sahiyam putra suraba alama Koran Sarai police station gi ka amagi manungda ceiling fan abada ngasi thauri yalamle amasung thautok adudagi mafam aduda forest tawkre
Pamising the Wangangbada District Superintendent of Police Neeraj Kumar Signal Station House Officer SSO Junait Alam suspend tawgre amasung thawdogadu thijenba hokre haire. Police station manungda thawri alam liba alado Baksar ki manungda leiba Kofwa khunda leiba miyoi Jamuna Sengkawe. Miyoi aduna kari kamtona sikibano aiba pothokna ba ikoina CCTV footage singyang chali ana senior officer aduna haike. Kunza singa mariyama yana kibaga mari dena leba popon bita fagiba alado police station adugi computer room amada thamkibani ana district police officer amana haike. Maka adugi ceiling fan dagi thawri yantona leramba thengna ki maku lawtraga kudakta anakpo hospital amada poki adubo thongdagi badam hak sire ana doctor sina law thoke. Kasda de sibagi pawdu tarakpadagi mapam adugi miyamna lambi singda protest khongjang sangshin gre. Recruiting the garina thombadagi miyoi kunmanga asoga panangre. California da training ki lamjen cheliba police recruiting the gari amana sabu khana thomjin badagi punna police recruit kungamanga asoga banangle an authority sina phangthokre. Agency ki report na hai tawdogadu yumsagai sinamita thokibani. Masagi sahi kungani to suraba side dana gari thawba miyoi amana mahaki karadu recruit humbutra mangagi class amada 1000 ke. Recruiting adu training exercise ki saruka pawena punna lamjen selam basingni Los Angeles County ki Sheriff Alex Villanova na phongdoki bada thawdogadu da soklaba singi manungda miyoi mangagi phibam lona lei. Atai marina maya werap luwa phibam da lei makoigi marui bhaksang kya sing normal wena function tawri. Atai taraga darukna minor injury sing oike. Villanova na news conference amada haiki madudi gari ado ayuk pung 3 minute kullom tabada Southern California ki Whittier Los Angeles County Sheriff ki department amada atai police department kya gi recruiting group amada khangudana thawjilakibani. Officer sing hairi madudi thawdok adu da driver adu minor injury khara thoki amade magmafam adu da diden tawke. Villanova ki matungina driver adu phil sovereignty test pass tawke. Accident adu karam na tholaki bano haba sapsana khang bangamdri thawdok adu ki matangda investigation chathari ana mangna makata ke. Greater Noida da mahiroi ama huina siklo badagi hoibuna lupa lising tara fine thinaba authority na khangan gre. UP ki Greater Noida area da ina khunwa nofa amagi huina sahi tarukha ngairiba mahiroi nopa masa ama siklo badagi mari leidaba authority na lupa lising tara hoibu aduna fine oina thinaba khangan gre. Greater Noida ki building amagi lifta hui aduna nopa masa aduda siklakibani hana police ki official amana phangdoke. Hoibu aduna nopa masa aduda lupa lising tara pibagi madakta angang adugi leyang silsu hoibu na photokadabani hana Greater Noida gi authority na khangan ke. Police na phongdora ki pamatungina aukiba lepa kupon namita nopa masa adu school dagi mahaki mathol taraga taruk wangba yumaduda harakibani. Magi apokpi mamaga loina na building adugi lifta tonglaga makoigi katamna kakhalaknaba thawrang tawringada hui aduna sikhibani hari tawdok adugi matangda CCTV footage sama social media da viral oiraki hui aduna nganglaga sensalaki baga loina na nupamasa adugi pampomda sikhi matamadu da nupamasa adugi mama amasung hoibu adusu manakta laiki haire makoina lift adu tonglaga makoigi kagi mathol tamna kakhanana bo honaringaida building adu da leiba hoibu aduna mahaki hui pura aduna lift adu da sanglakibani hoibu adu da kamdokna bakanna honarabasu hoibu aduna kamdokna bakanna honarabasu hui aduna da phamasa adu da kanna sikhibani haire thausa wasa da pamongda ayuk pasa loina da bagi maranda police na FR ama IPC ki section 289 ki makha da lakhutki daita masakhang da hoibu adugi thawong na maram oraka nungai da thawdoga do maibona kibani ana Greater Noida authority ki health department da in charge wena leiriba Dr. Premsana notice ama thoki hui loiriba miyo iduna lakriba namit tari ni phawbagi manungda mahaki mathakta penalty wena thangal liba senpam adu angang aduna pigedabani loidana angang adu da pigedabani loidana asok pangang adugi layeng bada sangba kas kudimak hoibu aduna pugadabani ana sumhaki notice adu da mayak singna palle wafam adu inda betarabadi hoibu adugi mathakta legal action lokalakpa masana ya jagadabani habo wafam phangdoki. Indian singna Saudi ki visa apply tawda police ki clearance certificate mathau tararoi. Mahausa lebaga segi piyamna Saudi Arabia da chana nabagi damak lebaga dogi visa tanthokna nabahona bada police clearance certificate mathau tarambado makhatana chana raroi aire. India da leiba Saudi ambassador Twitter amada Indian sing Saudi Arabia ke visa phangna nabahona bada police clearance lobo mathau tarambado lauthokle aike. Kingdom of Saudi Arabia amsung Republic of India anigi marakta asit pamari thambai hangalak dipa amasung strategic partnership ki thau hangalakpo asigi yanglaka Indian singna visa pinadaba thawngda khara hena komthokpani haike. Saudi legana police certificate jawtrabasu haibamongda Indian singna Saudi da chatok sasin jahanba
Ningthau Pan Balibak asna khongtang asi paikalapani ana saudegi ambassador statement amada phongdorakhi aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asna domda kanarabadi subscribe tawi dribesna subscribe tawi ramaloinana like and share tawu sukawi kanupna makpo amakhana thagajari